Center Manipur Kukijo community sing Taliban Union territory Amohana reject Ukraine. Kukijo community sing issue the labor militant group singil singba singna Makoina Manipur state union territory ama Sambagaloina legislature Yauba Tokhaiba separate administration ama Pinaba Torokiba Dabi Adu Ministry of Home Affairs na Amuka Hana reject Taukibagalona Hosek India ki oina labor policy asida Anoba union territory sing Sambada support au de Hana Pongdora Krehadi Tazabayaba official ki Pau Matungina Ikui in the Delhi the Pangtokiba government ka suicide Taunariba United People's Front Amasung Kuki National Organization ki lusingba singa India ki bahut siliba Ministry of Home Affairs ki advisor Northeast in charge AK Misra amadi atay mari lenaba official ga loinana phangkiba miphamadada Kukijo community amadi militant group ani asna pamleba makhoigi demand haibase union territory with legislature asi constitution ayaba piba demand ni constitution haibase government policy ki mathakta lai hairaduna KNO amadi UPF ki delegates sing na makoina taliba demand adu amuka hana khanabiyo haina MSA ge official amadi delegates sing da hijack UPF amadi KNO ki presentation adu tarba matung India government ki mahut silba MSA ge official sing na Kukijo community amadi UPF amasung KNO na taliba union territory with legislature asi yaba ngamloi hojik India ge oina lairiba policy asida anoba union territory sembada support tawde haina mayek seng na phongtor ke hairi hiramasigi matang da 2025 ki September thada KNO amadi UPF ki lusingba singa MSA gi AK Misra na lusingba official team na ahanba round gi wari sanabada tripartite su agreement ama su sign tawnaduna makhata na wari sanana bagidamak yanaba ama purakhe masagi matung tarakpada sahi adugi November 3 amasung 3 ta KNO amasung UPF ki lusingba singa MSA gi official singa wari sanaba matamda Kukijo community singna talba core demand haibadi union territory with legislative assembly asi khanaduna lakhibane mifam sing adu da Kukijo community sing asi Manipur state administrative setup asiga amuk hana kaidonung da so setminaba yaba ki oithokpa leiraroi maramaduna makhoida talba union territory with legislative asi pigadabane haina taksinduna lakhe ikui dana pangthokiba KNO UPF amade MSA gi marakta wari sanakiba du central BJP lengakna President rule thamleba Manipur state asida sahi asige February tha loidringai mamangda popular government ama thamnaba silakiba thausil amagi makhada oiramba yai haina sources na phongdokle amaramda Kukijo community singi miyam amadi community asige civil society organization singna PR thamleba Manipur da popular government ama center amadi state lengak na honariba sida saruk yaroi amadi taranithoi suba Manipur assembly mikhalda Kukijo community singdagi karakpa MLA singna lengak semba yauba yaroi haina thingba piduna lak Besera asida hairiba meeting asi pangthokibani hairi oil pamani matam kaktana athingba thamle haina G5 na phongdora khrei Thobal district ki Wangbal Canal mapanda hangba Sorojini oil pump amadi Bisnupur district ki Moirang thana lerakta hangba MS Elidas fuel station matam kaktana athingba thamle haina G5 na thadorpo serol amana hairi lona yadaba G5 na thadorpo serol amana hairi bana Wangbal Canal mapanda leiba Sorojini oil pump gi mapu thoksom jadu manida imale baki ning tamba hanjana bagi lan thengnariba G5 ki member ama thaduna sel gi matenga mari lenaba wari sanake adubu jadu manina athiba wahai wata kya sejinaduna G5 ki member adubu mahaki escort kangbuda fahan ke amasung Manipur police commando da sinana ba honake adugi sumathakta member adubu tamthiba maongda phuseiba torake adu monamak G5 ki member aduna escort ki kholai amadi gypsy mullaga selake adubu isidana oiba maramna state force ki kholai adudi thogdok thokham oil pump aduda thamlamke aduga gypsy aduna hairoki mafam amada thamlamke MS Elidas fuel station ki konjengbom jitensu sel ki mateng pangbina ba hairubada security force oina thamduna yawol ihaugi mayokta phongna leblakhe adugi damak ahanbu warning oina haukiba January 9 da micham yam soktana moongda oil pump aduda bom pokai hanke adubu KJTna sangjarapagi mahutta security force ta haidoktuna G5 ki members sing phan khe loinana lamdam asda lairiba oil pump sing khomduna khongjang sangsalake asumna yawol ihaugi mayokta leblakhiba mioi asi G5 ta sangjarappa leitri hairi yawol ihaugi mayokta chathakhiba thong sing adugi damak oil pump ani matam kaktana thong lol hanaba warep lawre atai oil pump sing namakoi ani saugatpa amadi makhoi gi mataw tamduna yawol ihaugi mayokta lepigano haina sero sinama khata na phongdorakle ke songlungda yumai tharambagi thawong kim amadi UNC na condemn torakle
Kangpokpi District ki manung senba ke Songlong Part 2 Village ta Jelaro United Front ZUF ka Song Group na ngarang nung thil pobop ta yum kaya may tharambagi thong adu Kuki NP Manipur Kim amasung United Naga Council UNC na condemn torakle Kim gi President CS Ajang Khongsai amasung UNC gi President NG Lorhona punna thadorok pa zerol amana hai yum may thadona mi chamya mi paiba pohan kibagi thong adu Kim amasung UNC gi apunba mi phama mana condemn tawna ba warep lawre kanglop masel gi marakta nuksi sanana lainana ba amasung ing tapa phibom kai handana laina ba apel tawraduna zerol asna hai tribal phuruk mi amatana yumpham yaudaba aranba wafam sing sandoktuna tongan ba phurup singi marakta yengthina hanaba thaurang lokholoidabane ZUM na yummai thadoklambadagi awaba taraba imung singna nanghaudiba awaba saruk yari haidi amaromda ngasi kim amadi UNC gi mifam aduda jelarong phuruk ki lusingba singdi saruk yakhide hari Laibak sinba thungna bank strike tawkhre laibak sida leiriba banking sector singda thabak tawriba bank employee amadi officer singna chayol amada numit mangani hena thabak suhanbagi mayokta numit mangani thabak tawnaba yanakhiba demand sing athubada chana halu haiduna laibak sinba thungna ngasi all India bank strike ki khongjang jangsin khre khongjang asiga manung chana state asida su public sector bank singda bank strike ki khongjang jangsin khre tongan ba banking union mapan gi umbrella body ama oiba United Forum of Bank Union ki makhada India pumbala sathakiba All India Bank strike ki khongjang aduda 5 days banking is a right not a privilege. We demand implementation of 5 days banking have a tongan ba kholaw ki alawki MJ venue the level SBI mamangda employees singna sanction kiba bank strike ki khongjang aduga mari leinana United Forum of Bank Union ki convener Asha halna hai tha amada thangja amadi nomaijing asi suti oigadabani haibagi yanaba laikhabasu tabakta on thoktre hai ki Ana layang gilam da sothana lairiba Phogak Sau da lengak namiyeng sangbiyo haina thamlakhrei Phogak Sau High School gi founder and managing director Phusam Salim gi bijeng makhada advanced orthopedic care lelong lomkhai ga khusamnaraga nomagi oiba free medical camp ama Phogak Sau High School da pangthokhrei medical camp aduda dental ENT neuro medicine ortho sugar blood test free medicine yauna tongan ba department tarani thoiromna sarugya khibaga loinana anaba singda hidak langthak sing lemna yenthokuna free medical camp adu mapung phana pangthoke medical camp adu mari lenana Phogak Sau High School gi founder managing director Phusam Salim na phongdo khibada free medical camp asi Phogak Sau da leba praja singi damak senbani maphamasta hospital gi khudung saba leitabana maram oiraka adu ki matik awasai thengnangle maram aduna lengak asina Phogak Sau gi sothana leiba ana layang gi hiram da praja singi damak laga athuba matamda miyeng sangbiyo haina apel tawkhe January 13 gi miyam gi khongsatta mahiroi sing supuna saruk yabiyo haina kokomina phongdokhrei January 13 da chatkadoriba Manipur gi kanbagi khongsatta miyam humna saruk yabina ba coordinating committee on Manipur integrity kokomi students front apel tawrakle ngasi lamphel leba kokomi gi office da pangthokhiba pawgi mifama da kokomi students front ki convener Lukram Malangbana haike haukiba 2023 gi May 3 dagi lamda masigi yelhau phurup singi mathakta Kuki narco terrorist sing sa tharakliba aphongba landa asina maram oiraga misimina aswa panamadi miyoi kya masagi maram damda lanjena duna hinghaliba amadi national highway singda ningtamna satoka sinya handana thamlei pheba masina maram oiraga lamda maste leminari ba mipung khodimakna central government ki mathakta akanba kholaw lawminana bagi tangai fodaba lei maram aduna lakleba January 13 thoida tidim ground dagi hauduna thau ground phawba Manipur kanba khongsat haina mengthonba asoba miyam gi khongsat chatkane haike hariba khongsat asda lamda masda leiriba school college amadi university gi mahiro sing medical tamliba mahiroi sing sanaroi amadi boarding amasung hostel da leiriba mahiroi khodimak na susaruk yabi haina kokomi gi students front ki maikai apel tarakle Churachandpur da security force na UKNA gi camp thugaigre yamlaba khulai far hadi haukiba January 13 da Churachandpur district ki tuibong da kaksing khunau masan makhong lekai dagi mayanglam brisikant tabu tamthina hat ki bathodok ka mari leinana security force na chatharakba operation gi manungchan na mihat asda senariba UKNA gi camp ama thugaigre yamlaba khulai sing phagala hadi officers force amana hairiba na UKNA amadi Indo Myanmar border da operate tawba su agreement sign tawna daba lalholup amane UKNA gi kadar mari na mayanglam brisikant tabu kidnap tawduna pukhra matung tamthina
हातोखिबगी थौदोक अदुगा मरी लेनना अहानबा फेस के ओइना सेंट्रल सिक्योरिटी फोर्स अमसुंग मणिपुर पुलिस की अपुनबा कंबाइन टीम अमना रुसानपुर पुलिस स्टेशन की मनुंग चनबा गैजांग विलेज चथकिबा ऑपरेशन अदुदा UKNA की कैम अदु थुगाइखिबने लोइना हाइरबा कैम अदुदगी MA2 Mark II राइफल अमा मैगजीन अमा AK की मैगजीन अमा तुंगा कैलिबर सिंगी मरु होमफुगा तरुक हाई एक्सप्लोसिव हैंड ग्रेनेड अनि चौराकना KG 3.5 लुम्बा इम्प्रोवाइज एक्सप्लोसिव डिवाइस अहुम अमसुंग मजल लोडिंग बैरल गन अमा फागतख्रे अतोपा ऑपरेशन अमदन डिस्ट्रिक्ट असिमकी लोइलम कोटा चथकिबा ऑपरेशन अमदा RPG राउंड अहुम 30mm ग्रेनेड मंगा 303 बॉल एक्शन राइफल अमा पंपी गन अनि पंपी सेल अहुम सिंगल बैरल अनि SBBL कार्ट्रिज तरा फागतखे नाइलोन विलेज चथकिबा ऑपरेशन दना RPG राउंड अहुम ग्रेनेड मंगा यावना अतै खुलाई किया अमसु फागतख्रे हाइदे रिसिकांत मिहाता रोंगोई नागा पीपल ऑर्गेनाइजेशन कंडेम तौरक्ले हौकिबा जनवरी 18 मिलिटेंट सिंगना चुरचानपुर डिस्ट्रिक्ट की तुइबोंगदा मयांगलंबम रिसिकांत हातखिबगी थौदो अदु अकना मोंगदा कंडेम तवे स्टेट असिदा तोंगान सिविल सोसाइटी ऑर्गेनाइजेशन अमसुंग सरकार की माइकैदगी माउसा की फिबम दा हंजिलकना बकन होनरिंगै सेरक्ता सिगुम थोंग सथरकपसि यामना लाइबक थीबने हाइना रोंगमै नागा पीपल्स ऑर्गेनाइजेशन थादरप सेरोल अमना हाइरे जेरोल सिना मखाता अना हाइरबना कांगपोपी डिस्ट्रिक्ट की के सोनोंग विलेज ZUF के कांगपु सिगदा मै थाखिबा थौदो अदुसु ऑर्गेनाइजेशन असिना हक्सिन लवे खुलाई पाइबसिंगना असिगुम थोंगसिंग असि चथदुना अमदे लैरिबा खेनाबसिंग अदु टेबल दा खनानैनदुना वारसिन पुरकनबा अपील तौरे इरांग मायोकनारिबे स्टेट सिदा महौसागे फिबम दा हजिलकनबा पुन्ना होनाबिनबा मतम यौरे लोइना मतुंग तारकपदसु लैरिबा खेनाबसिंग नाकल अनिगी मरक्ता यासनबा अमा पुरकनबगी दमक्ता अमगा वारी सानबगी थोंग असि यागदबने ऑर्गेनाइजेशन असि माइकैदगी लैखिदरबा रिसिकांतगी इमुंग मनुंगना थेंगना हौरिबा अवाबा दुदा सरुक याबगा लोइना लांजेनखिबसिंगना थेंगना हौरिबा अवाबसिंगदसु सरुक यारे हाइदे के सोंगलोंग थौदोक मरि लेनना UPF KNO ना वार्निंग तौख्रे ngarang nungthil pobopta kangpopi district ki ke songlong kuki khulda aina thingkraba lal holop jelarong United Front ZUF kamson faction ki khulai paiba cadre singna खुलसीदा आयन कायना पोपी थाई अमदि नार्कोटिक ट्रैफिकिंग तवी हाइबगी मरालदा खुलसीदा सारिबा फार्म हाउसिंग मै थाखिबगी थौदोक अदु गवर्नमेंट का सस्पेंशन ऑफ ऑपरेशन सु साइन तौनरिबा यूनाइटेड पीपल्स फ्रंट UPF अमसुंग कुकी नेशनल ऑर्गेनाइजेशन KNO अनिना अकनबा वार्निंग पीरदुना थौदोक अदुगी मखा तारकबा बैलेंस के थौदोकसिंग ZUF ना दायित्व पुगदबने हाना फोंदोरक्ले UPF अमसुंग KNO अनिना पुन्ना ngasi थादोरकपा सेरोल अमगी मतुंगिना के सोंगलोंग कुकी खुलदा युमै थाबगी थौदो अदुगी मतुंग तारकपदा सेक्युरिटी सिचुएशन ग मरी लेना पामदबा बैलेंस ओइबा थौदोकसिंग थोरकपा तारबदे ZUF ना दायित्व पुगदबने हाइरे जेरोल्सना मखा तादना हाई कुकी जो खोलसिंग मै थाबगी थौदो असि ngarang gi wanate amade thodok aduda balance ka loina ek tawriba sing soidna sapsaba maral gi matugina saitheng phanglakhigane thawng adu marale jadaba khunja sing da sathakiba criminal act sing ne asaguma thawng sing asi khunja sing da satharaklabade ZUF kamsong faction da tungda thorakpa apapata ki daita sing puga da bani haide khunja sing da sathakiba attack aduna santi thugaiba amadi amaga thajanadana basenba thausil oigane khunja singbu ain kaina popi thai amadi narcotic trafficking tawi haibagi mara justify tawdana attack tawriba si chumloi maramaduna attack aduna senariba punamakna tungda thorakpa pamdaba thodok singi daita pugadabane Manipur da hojik tension wangna leiringai sera asda lanjadaba khunja singda target tawba sina leiriba conflict asida amuka hena khudung thina bahona bane haina UPF amasung KNO na lawi haide Indo-Myanmar border the Indian Army na operation sathaki haiba wafam Aditya Sri Kumar da Surja Chakra pirakpadagi mayek senglakle haide Indo-Myanmar border paring da leiba North East ki lalhoba singi kem ta mamang sahi ki July thada Indian Army na operation sathaduna lalhoba kya hat ki ba madia sopan han ki haiba ki matang da sayat na wafam kya leramba du mayek senglakle matamada da Indian Army ki mai kaidagi operation sathakiba leite haina phongdokkiba leikhrabasu andak pangthokkiba Republic Day ki thoramda kunmato shuba para special force ki Lieutenant Colonel Gathage Aditya Sri Kumar Surja Chakra award piduna ikai khumnakibadagi Indo-Myanmar border the Indian Army na operation sathaki habadu mayek sengna khangnarakle Surja Chakra haiba award ase Ashok Chakra amasung Kriti Chakra gi mathang da laiba khwaidagi wangba gallantry award amane Indo-Myanmar border the drone amadi akoba makhal ki technology sizinaduna militant singi kemta akanba strike aduda planning tawkiba amasung
masamak yauna operation sathakhiba adubu sakhangba oina Aditya Sri Kumarda Surja Chakra Award piduna ikai khumnabane. Indian Army ke operation aduda Assam ke Larholop United Liberation Front of Assam Independence Alpha I ge KM ta kanba attack sathaduna Commander Nayan Nadi yauna militant taramapan hat ke hari aduga Manipur da base to Larholop amagi KM ta sulanda sinduna asi anamadi asokpan kiana han kibane haidi. Jiribam da Kuki tara hat kiba CRPF ki Assistant Commandant Wilson da Surya Chakra Award piba yaning de hana Kuki lup sing na phongdora khrei hau kiba sahi 2024 ki November tara ma thoi da Jiribam da Kuki mar village volunteer tara bu makhut chalaba matung da tamthina hat kiba da chenaba CRPF ki Assistant Commandant Bipin Wilson da Surya Chakra Award piba si akanom ori yaning de hana Kuki Organization for Human Rights Trust na thadrok pasirol amana haidi asuguma person amabu Republic Day thoram da gallantry award piba habasi Kuki miyam ki punsibu karisu laitana khanba thawngni thawdo adu ki matang da Supreme Court ki supervision makhada independent investigation sathagadabane aina yadom ong da mihat sing adubu sathakiba mihut sing gi mathakta ain gi oiba charak pigadabane loinana laikhidraba singe mung manung gi damak lup asina sapchana leple amade Kuki miyam ki human right dignity amasung justice ki damakta laukiba warap sanga du reform tawre haidi Indigenous Tribal Leaders Forum na thorpa serol amana so 2024 da Kukijo Tribal tara hat kibagi thaudok to senari ba CRPF ki Assistant Commandant Wilson da Gallantry Medal piba habase akanama ong da condemn tawe CRPF kangpura makhoi tara adubu hat aba matungda siriba maral sing adu yaning de village volunteer sing gi maike de CRPF ki post da attack taw kibagi thaudok laite hairak lei Kautrukta helicopter sejinaduna ground domination haukre kangpokpi da Kuki amasung Nagalo singba singi peace meeting sathakre hadi state asigi hojik oiriba law and order gi phibam ga mari lenana mamang da hairok maning sing da Indian Army helicopter sejinaduna military exercise sathakhibagu ngasi Imphal West district amasung Kangpokpi district aniga lonaba kautruk maning sing thakta helicopter sejinaduna air to ground area domination exercise sathaba haukre amarom da JUF na Kangpokpi district ki manung chanba wapong village da popi pambi park sana manghanba amadi popi thab da sejinaba yung khara mai thak ba thodok to ga mari lenana Kuki amasung Naga anigi marza chauna ongkhanaba yabagi phibam lakpadagi ngasi nungthil pung amadagi hauna Kangpokpi district headquarter da nakalani makilo singba sing yawba high level peace meeting sathaba haukre hairi press na phangba pawgi matungina di kautruk maning sing thakta helicopter sijinaduna air to ground domination exercise adu ngase pung 3 lom tabadagi hauraga numit jungba pung amaga minute 15 phawba sathake ngase pung 3 lom tabada Indian Army ki helicopter sing laima khonglom dagi pairaktuna kautruk maning sing thakta koi pai pai duna laike loina helicopter sing adu yamna nemna kautruk khul mathakta su pai ke thawdo adu da kautruk khul gi khunja sing me pai ba phawba ponake tungda helicopter dagi thauri thadaraklaga paratrooper sing adu kautruk maning sing thakta Kuki singna saramba bunker manakta kumthakhiba khunja singna unake numijungba matung phawba helicopter da paratrooper sing leptana holaktuna kautruk maning sing thakta thadakhe kautruk khulgi khunja singna phongdoropagi matungina military exercise da sarugya kheba paratrooper ama soibadagi taraktuna makhut tekpadagi lema khongda leiba army hospital da lakanana ba pugi hairi amarom da JJM na wa phongda Kuki singna tharamba popi pambi yan thatkhiba amasung khangpok sangkhara mai tharam kiba thawdo adugi matangda Kuki amasung Naga singi marakta nauno ungkhanarakpa yaba phibam leibadagi district administration amasung community leader singi marakta irang adu nem thanaba ngasi nungtal pung amarom tabadagi Kangpokpi district headquarter da high level joint peace meeting sathaba haukre hari press na phangba pawgi source matungina di meeting adu da Naga singi maikidagi hill area committee gi chairman su oiriba nungba kendra ge MLA Dipu Gangmaina lead tawkhe maduda UNC Rongmai Naga People's Organization gi kangbu sing su saruk yakhe loinana mi phamadada JJM na sathakhiba thawng adubu akanamong da condemn tawkhibaga loinana community anigi marakta makhal amatagi hingsa thohandana ba santi amasung nungsi sanana leminana basu appeal tawkhi hairi marasda security gi maikaidagi wapong village ke sonung village amasung masigi akoiba area da makhata na asiguma thodok sing thoktana ba search and area domination gi operation haukre kodong thininga oiba mafam sing da security backup thamba yauna patrolling amasung surveillance ki thabak hangar hankre Kangpokpi gi SP Abinab IPS masamak suma phamadu satuna hak thenglani jengsin ba yauna local residents sing amasung CSO singa wari sanakre leiriba irang asna maram oiraga khol adu thadoktuna lajana khraba sing Kuki in peace southwest southern hills ki miyeng makhada laifam chaphang amasung sana thakna basing piba haukre hairi
Delhi gi ming Indraprastha onaba khanari hari Central Government na lebaki konung Delhi gi ming Mahabharat kamari lenana Indraprastha onaba thaurang lokhat pa haukhre BJP gi MP Pravin Khandelwal na pukhalak wafam asi thabak ta onthongnaba mari lenaba singna khananai na re hiramasi gi matang da historian amadi scholar singna tongan ba mot sing pinarakle mioi kharna lenga ki thaurang asi tarana okpa taraba sukana gum kharana de Indraprastha ki sapsaba mafam yenaninga oiba phibam amada Laidiba maramna ming onabaki thaurang ase khongpham handokadabane haide Double Inzilengak na Manipur gi miyam kanba ngamdre haina Tamil Nadu ki CM na phongdokhrei matam sanglaba Manipur gi wathok loisinba ngamdabagi matangda Tamil Nadu ki Chief Minister MK Stalin na Prime Minister Narendra Modi bu saithakrei DMK Women Wing gi thoram amada wangang bada Stalin na haiki BJP na lengak pa Manipur da mioi sani ko hompurum sikhibaga loina na mioi lising ahum hena aswapanang ke mioi lak amaga makhairom hena mayumakai thadoktuna sarhan ke kumja 2023 gi May thada gi hauna Manipur da thorakiba wathok asigi matangda Prime Minister na akangnaba thorang amata lokhotpa leite sahi ahum phajilaklaba sumahausa gi phibam da hanjal hanba ngamdana leiri center amadi Manipur da BJP na lengak paina asiguma thodo ama thohan ba habasi khwaidagi laibak thibani haina mahana phongdoke BJP lengak pu double engine government haina sitharaduna Stalin haike center amasung state lengak na Manipur da leiriba miyam gi punsi amasung lantung ngak senba ngamdre haike Prime Minister Narendra Modi na Tamil Nadu da laklamba gi matangda mahana haike nominee gi mamang Tamil Nadu da laklambada oidaba namthak ki wafam kya phongdok lamke tongan ba mapal lebak sing da koiduna leiruba Prime Minister na mikhal matam naksilaklaga India da amu halakhi gane mikhal naksilakpona maram oiraga Tamil Nadu da mahak laklambane Prime Minister gi khongsat ma hoina na akhanaba wahang khara hangke adubu ngasi phawo matik saba pakhum amata pirakpa leitre hana phongdoke